Manipur ki Governor Ajay Kumar Bhalla ngasi Nagaland ki Kunganithoi Suba Governor Oina ngasi Washak Loukhre. Washak Loubagi Thauramadu ngasi Guwahati High Court ki Chief Justice Asutos Kumarna Kohima da leiba Raj Bhavan da ayuk ki pung tara taba matamda pangthoktuna haukiba August 15 gi numidangda Chennai da leiba private hospital da layengduna leirakhiba Nagaland ki Governor La Ganeshan na leikidabagi chayol ama sangna awawa phongdokiba adu loisinke. Ajay Kumar Bhalla hauzik Manipur ki Governor Oiribani loinana ngasidagi Nagaland ki Governor Oina su thabak tauba haukhre. Inglising amaga chamapan marfumari batch ki Assam Meghalaya Cadre Oina IAS officer oirakibani loinana mahag Union Home Secretary Oina su leirami. Inglising aniga kunmari gi December thada Manipur ki Governor Oina thau purakibani. Nagaland ki hanagi Governor La Ganeshan na leikidabadagi India ki President Draupadi Murmurna Ajay Kumar Bhalla da Nagaland ki Governor Oina additional charge pikibani.